Ngarang dolai thabida IDP sing yum sangbada police na tanturakpada IDP mahiroi ama tamthina purakpagi mayokta mahiroi singna Raj Bhavan tamna khongjang changsinkhre. Laitan pokpi maning uyok singda kuki singna lambi semliba si laingak na numit humni phawbagi manung da action laukhatuna thingdrabadi kunja singna thinglagani haikre. Sagolman Community Health Center da tear gas kapsin kiba police personnel singi mathakta action laukhatlu haina miyamna khongjang changsinkhre. Amasung apunba Manipur ama saganaba Sardar Vallabhbhai Patel gumba miyoi ama puthokpa mathau tai haina MP Leisemba Sana Jawbana fongdokre. Gurumjari ISTV News meeting tabid basingbu taram noksari pausan no pizari. Ngarang dolai thabida IDP sim yum sangbada police na tanthorpada IDP mahiroi ma tamthina purakpagi mayokta CC Higher Secondary School, Johnson Higher Secondary School madi Boton Sana Higher Secondary School gi mahiroi singna governor da memorandum pisinkhre. Sanjan thongda leiba CC Higher Secondary School gi mahiroi sing thoraklaga governor da memorandum pibalaki Mokoibu police na thatpada nanthok tuna senkhraga Nupilal Memorial Complex mapa hena sensin ki talagatu da Johnston Higher Secondary School amasung Iboton Sana Higher Secondary School gi mahirui singsu khongsat adu saru gyana na bathorok namu honabada police na thattuna thamki CC Higher Secondary School gi mahirui sing adu police na tear gas cell khar kaplaga takthoklaga sanjan thonggi nongpok thangba saruk fawba takthoki mahiroi ani khangatlaga Raj Bhavan fawba sanghalaga governor da memorandum pisinki memorandum piruraba matungda mahiroi singi maikei digi fongdorakpada ngarang security force singna phubada CC Higher Secondary School da class 12 science tamliba mahiroi yauki masagi mayumda sangjage haibada tamthina phubagi thawong yaningde ashokpa sing laingak na laingadabani school bus amadi hospital da tear gas caption ba security force singi mathakta matik chaba cherak pibiu haina governor da haijarubani haiki Relief camp lai akhoi ma isa isi inau singna akhoi mayum da sangjage hai matam da central force amadi akhoi Manipur police singna chathar ki thawong khone yaning da kandem da phongdok poina governor da memorandum am pisin jabani adu gi matung da moina appointment pirak bagi matam ama moina haibra kani hai adu appointment pirak matam do ngaijar matung da akhona appointment pirak tan da wari sana jagani wari sana matam da moina akhoi waro si tabi tar gati irang ase yarim kai hauning de haudana bu hona gani hauju hauroi moina yabir patar gati adu ga yabirak ta tar gati makha tana akhoi gi leriba student union amadi student kunai sing jina chathar irang da maipun na saru Imphal East ki Laitan Pokpi Maning Uyok Chingda Kuki Singna Lambi Kaktuna Semlibasi Laingak na numit humni phawbagi manungda action lokhatuna thingdrabadi Kunja Singna Lambi Sembasi thingba yauna Khulsibu ngak shelagani haina Young Sporting Club Laitan Pokpi gi secretary Waikhom Nawban haikre Wafam asi ngasi Laitan Pokpi kaithel da miyam gi oiba wakat mifam sathakibada fongdokhibani Khongjang duda Kuki Singna Laitan Pokpi area da lambi samjilaklibasi athubada thugaigadabani aikoi gi apamba athubada pigadabani aikoi ing tapa pami haina thaba play card sing sizinaki Waikhom Nawbana makha taraduna haukiba October thada Imphal East ki SP masayauna uyok sing da satuna Kuki Singna semliba lambi asi yengshin kiba laikhrabani masida natana DC ki khuthangda chief secretary gu unaduna lambi semlakliba sibu thingbina ba haiduna ai beserol sing piduna khanghanki adubu lainga ki authority ki maikei digi lambi kakpa sibu ngasi phawbada thingdana leithokli loinana aran lambi asibu sembada chingthakta leiriba chama kunthra manga suba battalion CRPF nasu lambi asibu sembada ayaba piriba sida Manipur ki chief secretary dasu CRPF sing asibu mafam sida gi lokthokpina ba kayarak haijakhiba adubu tabidana leiri masida mafam sigi misam miyam asawba oihale maramsina ngasidagi horaga numit humni fawbagi manungda lainga ki maikei digi thabak oina paikhatrabadi kunja singna khulsibu ngak shenduna lamdam sigi tongan tongan ba CSO singga punna akan bu khongjang kaya sangshilagani haiki Kuki singna lana haijallaga lana tawraga lambi kakpada su ayaba pibiriba 133 battalion CRPF se siju lokthok biona khoi chief secretary masamakta asukuiba matamsi demand tawjaraga lakpani adu hujik pawda government gi side gi karigumba action namta akhoi gi apambagi matungina action namta tawbiraktre hujik so dumai adum lambi chanari ado akhoi gi praja jingje hujik mai hauna saunare maram maduna akhoi
ngasi hawraga numit humni bhaubagi manungda ngasi numit humni bhaubagi manungda government gi side tagi karigumba action amata lobiraktaba taragadi akhoi gi apambagi matungina karigumba thabak amata tawbiraktaba taragadi numit humni jigi matungda akhoi manipur da lairiba CSO sing khusamnaraga akhoi gi lamje government gi side tagi ngakpa ngamdrabanina akhoi isana ngakjarage haibagi kano simasu akhoi leijare akhoi gi khungangi oina sapchabi firemni aduga akhoi CSO mayam khusamnaraga makhan makha kaya gi akhoi khongjang changchilakani Manipur State Force na ngarang Imphal East ki Sagolmang Community Health Center da tear gas kapsin duna aki akhang pi khiba personnel singi mathakta lengak na chapchaba action lokhat kadabani haina ngasi Sagolmang Community Health Center mamang da khongjang changsin khre Women Prohibition Committee Sagolmang amadi Sanura Saukhat Khongthang Lup Kewa Company Sagolmang na punna saruk yaduna changsin ba khongjang aduda State Force ki thawong yaning de ana laing sangda tear gas kapsin ba yaning de atubada IDP sing mayum da hanjil halu miyoy bagi hak manghan bigan haina thaba tongan ba play card sing sizinaki wakat mifam duda saruk yakiba Sanura Saukhat Khongthang Lup Kewa Company Sagolmang gi secretary thaunaujam sangita na phungdo kibada ngarang IDP sing na masa gi mayum da hanjinna ba sangsilaki ba khongjang da security force sing na phuba chaiba yauna tear gas kapsin duna tankai kibada asogapan yawbadagi Sagolmang Community Health Center da pukhalaktuna lying satharingai da Manipur gi state force ni hairiba ana laing sangsida tear gas kapsin badagi atopa anaba kaya yauna pakhatpa pokhan ki amadi mahiroi purakpa school bus da fawba tear gas na singbasing kapsin badagi mahiroi kaya pakhatna duna aki akhang nangki wadagliba thongsida state force na mating fudoklaga sathakhiba sida atopa central force sing di sathakide maramsina mari leinaba leingakna state force singi mathakta action lokhatkadabani haiki Post mayam sida moy mayam pulam la kuda makoy na kapti haba samna phanai riba kholi mayam na kapti state post na direct heta kapi haba makoy na changjalaga adu de khoi maitai masa ching je samaina sum tawraga loisana ra je hai ribra haba adu na khoi ta sengna makoy gi thawong chi yaning de masida kapsala iba sipai je khoi magi mathakra cha tawbiu haiba je jo khoi haijaning mayum jing do komai tawri kholi haina moi ju leijarani haiduna lakbani khoi phare adu tan thore mayam do loina ma dum phaba punba jongbi do kari marungi phari bano haiba makoy na Manipur kita lairiba state force jigi thawong je khoi yaning de masi government na para ama tambiu haiba je khoi haijaning school halaba ki timing ne haiba saisida bela I school gi bus la I bakhoi na kapsal le haiba angang mayam da loinang pakhat na dana tawi haiba ngarang je adukumba magi mathong hupta ba je sugumba je khoi tawhaning de haiba si khoi metai macha mayam ni mo school gari ni ke do bai khangoi doino mo onsa laga direct heta kapane haiba school na kape hospital na kape sugumba thawong jidi khoi tawhaning de masida tawba kapi ba mi do adugi mathakta action lakhal piu Apunba Manipur ma sagananaba Sardar Vallabhbhai Patel gumba miyoy ama puthokpa mathau tai haina MP Leisemba Sana Zawbana phongdokre wafam asi Sardar Vallabhbhai Patel gi chama suba mapukumon thoram ga mari leinana India pumba da pangthokliba Unity March ka mari leinana Kaksing district pangthokpa thoram da phongdokhibani thoram tu da DC Kaksing Rohit Anand SP Kaksing Priyadarshini Laishram amadi Mera Yuba Bharat Manipur gi state director L Marjit Kumar Sarukyaki MP na makata na Sardar Vallabhbhai Patel asi lairaba imungdagi horaklabasu honaba kanba pangthoke khankiba thabak ninghanadana pangthokpa ngamba lusingba mani Unity March asina naha singda amatoiba leibak ningba madi miyamna lawgadaba thodang singi paujel oina piri purup amaga thajanadaba amadi nungsinadaba manba phibam mayoknariba Manipur gumba state asi amatoina punsinanaba Sardar Vallabhbhai Patel gumba lusingba puthokpa mathau tai haiki Whereas Manipur su picture aga su aikoi si kanglup hurup kuntra mari mangana khundaba tongan magi lore culture lining phije sakcha leiba adumba leiba amane state amane haiba state se sahi lising kaya di aikoi se nungsida na hingminare adu chai khara sida aikoi se kedog haida kanglup amaga thajana daba amaga si nuksina daba kanglup amagi puning sokada wa amane henga si hoji am tawe aduna Sardar Vallabhbhai Patel na tolong madumaina Bharat punsalam madumaina ngasisu Manipur gi unity se among apang kanghalan ba adumba anoba Sardar Vallabhbhai Patel ama Manipur gi dong darkar oi Laibak thiba thodok amada Sangai Festival gi duty saluraga halakpa Kaksing Police ki personal sing purakpa bus amana thomada school gi mahiroi ma leikidre amana aruba pibam da leiri hairi
लाइबक थीबा एक्सीडेंट की थौदोक अदुदा लेखिद्रबा महिरोय अदुदी थौबाल डिस्ट्रिक्ट की यारीपोक सिंगादगी फेंसियर हायर सेकेंडरी स्कूल दा क्लास 11 साइंस तमलिबी मीना बीबी की मसानुपी सरीना सिंगामयुमनी महाक चटमिनबी महाकी क्लासमेट एमडी जमीन खान की मसानुपी सिंगामयुम नासिमा की फिबम लूरी हाइरी ngasi nungtil examination loiraba matungda pung 2 minute 90 rom chatpa duaida makoi anina school dagi national highway tamna mayum hannabagi damakta thorakpada imphal lomdagi sangai festival dagi duty halakpa police ki bus aduna thobal fire service ki hek mamang highway da thombadagi sarina singamayum mafam adumakta da laikidabani hairi maki classmate wedibi singamayum nasima buna district hospital da pukhalaba matungda imphal tamna pukhatkre hairi thodog adubu mitna uhoba school sigi mahiroi amana थौबाल फायर सर्विस ममांगदा सर्विस तौरिबा ट्रैफिक की पर्सनल सिंगना पुलिस की गाड़ी लाकपा मतम अदुदा निंगथीना ड्यूटी तौखिदे खोंजल यांगना थोरकपा पुलिस की गाड़ी सिंग अदुगी मरक्तगी बस अदुना माहिरोय अनि अदु थोमदलबा मतुंगदा मियोयबगी मिनुंगसि येंगदुना मखोयबु खुनगत पीबगी महोता मखोयना थोरकलिबा गाड़ी मखा अदुददी माहिरोय अनि अदुगी हक्चांग अदुबु लौखतुना हुंदोकलमलगा लंगथोक्तुना हुंदोकलमलगा चटखिबा असि यामना पेंदे हाइबा वाफम कयासु फोंदोरखि नुंथेलगी पुंग 2 मिनिट 90 रोम चटपदा थोकिबा थोकदोग अदु माहिरोयना चेनरिबा पुलिस की गाड़ी अदु पुथोकदबनी हाइना इरांग सागलकपदगी असिबा हक्चांग हौजिक फावबा पुलिसना लौखतपा ngamdana लेरी अखोइना जेब्रा क्रॉस चि तोबा कांदा अखोइना मया यौरेबा पुलिस गाड़ी चिना मैम वाली बने मोइना फोर्स थरगा अदि मोइ नुपी नि सि ममांग जादे अखोइ मनिंग चटपनेबा मखोइना काना थरदगा तुम सिबु सांग थोंबे सर क्याम सांग थोंगम थोंगमने मोइना फोर्स काना थरे मोइ कंट्रोल तब ngamदेबा अदु मतुंग सर मोइना थोंग मतुंगदा मोइ कुमद्रे अदुगा असिबु मोइना लगथोए अदुगा मांगा थोर जाकेबा Anti-Drugs Hostel Committee Dhanamanjuri University na sinduna Anti-Drugs Awareness Rally Dhanamanjuri University ki campus manung amasung mapanda chattuna pangthokre Anti-Drugs Awareness Rally edu da waza sing hostel warden sing amasung na sing yamlaba mahiroi sing sargya ki Your life matters choice health not addiction haiba wakalon na pangthokpa Anti-Drug Awareness Rally edu da sargya ki ba mahiroi sing na say no to drugs yes to life haina thaba play card sing pai ki baga loinana Anti-Drug Awareness Rally duga mari leinaba slogan singsu laukhi Anti-Drug Awareness Rally duga mari leinana sarugya kiba Anti-Drug Hostel Committee DMU gi Nodal Officer na tungda mahiroi singna aphaba mi ama oina ba honabada aphaba wakal lawsing takpi tambi baga loinana mayai ka ba chinjak tagi lapna leiba tinjang kaijang daba mahiroi oiba mathau tai DMU na hanadagi hauna drug free oiba educational campus ama oiduna lakpa adu makha tana adumak oinana ba pandamda anti drug awareness rally si pangthokpani haiki sigise it's a kanoge akoi direction mayam su lakre aduge akoi government of Manipur dagi su lakre aduga UGC dagi su sigi kano directive mayam lakre adu mutungina education free zone ohenba adu akona pamagi asigi thauram je kona pangthok chabni matung tabagi so kona khara su pangthokni activities mayam su pangthok ngasi gi unade akoi gi hostel we have 8 hostel in DMU da koi 8 hostel leijai adu ngasi gi unade akoi hostel ngakta campaign tor lai mathang dagi da koi college level da su university level da su akona pangthok chagni haina asimadi thamni ni Lamdam sigi inkhalak libya leisabi amasung mauna ha kayana mayai ka wachinjak yu thakpagi chang hengalak libasi mari lenaba singna mireng changbiu haina United Women Right Defender gi co convener wonchungna Manipur Press Club ta pangthokpa paugi mifam da haikre ngasidagi hoduna mathang thagi tara phauba malem sin thungna nupi angang da sathaba miot minei lepu haiba palan gi saruk amoina pangthokpa paugi mifam da haikibani wonchungna makha taraduna lamdamasi nupi angang da sathakiba crime sing ayamba ngasi phauba matik chana wail chathaduna maraleba sing matik chabadandi piba masing yamde amoromda mapu roibana otpa neiba masung leita lairan henduna wakal puba ngamdabadagi nupi kayama thakpa chaba tawduna lambi lamakhangda thengnaba thorakpa kayama yaurakliba si mari lenabana mideng changbiu amasung makoi gi weba rehabilitation amasu thambiu haiki Manipur government na akhoi nupi singda yu thakpa yare haba ya hak pi de bako adu nupi sing sha ayamba yu thagraga lambi lamkhang da taba ahing da taba mayam akhoi nu khungkat leba adu moi gi leifam si leite bako adu police da hairo shum police na shu lokhatning da ba moi gi rehab center shu government na thambi da ba adagi no Manipur police nupi ki women police station chi to empower
ईस्ट फारब वेस्ट चलो है वेस्ट चलो ईस्ट चलो अतुजा चलो कताई चतकतब्रा अखोई चतफम खंगदेबको अदुना अखोई मणिपुर नुपीसिंग कईदौबगी यू सुमाइन थकप्रा है अखोई मुन्ना थीजनब कांदा नुपासिंग ओतमनबगी मोय कोक पुबा ngamdabagi su thakpa yaure angangsing school chapang tamhanba ngamdabagi puba ngamdabako puba ngamdabagi moy yu thagraga pangchan chatpa nupi yam leire aduna sikumbada su sarkar na governor na yang shinbi batarka leire athubada rehab center su nupi gi rehab center su thambiu लेबाक मियामना कुमसीगी संगाई फेस्टिवल लिसिंगनी कुनमंगा सी मतंग शादी अमसुंग मरम सादे हाइना यानिंगदबा फोंगदोक्तुना सिंथा लेप्तुना कनबा खोंजंग संगशिनखिबा मदि अशोकपन फावबा यावखिबा खोंजंग मरक्ता नमफुदा हौदोखिबा थोरमदुदा इथा थाजदना थोंजु केंद्रगे एमएलए थोंगाम बिसर्जित अमदि नंबोल केंद्रगे एमएलए थोंनावजम बसंत अनिगी खोंथांग सी मियामगी मायोक्ता फोंग सिंगनबा ओइना लौफम थोकपरा नत्रगना करीनी हाइना लौगदगे हाइना कोकोमिना हंगली मखोइना केंद्रगे एमएलए ओइना सरुक याखिबनी हाइरबनिना थोंजु अमसुंग नंबोल केंद्रगे मियामना मसागी मिहुतनी हाइरिबा मिसकसिंग असिना मियामगी मायोक्ता लेपलपगुम तौरिबा असिदा कमदौना उबिबगे हाइबसी मणिपुर मियामदा केंद्र अनि सिदा लेरिबा मियामना वारेप लौबिदुना एमएलए अनि सिदा वाफमसिंग थंबिदुना वाखल तामिनबियु हाइना अपील तौरी अखोइगी मिहुतना अखोइगी मियामगी अनिंगबा पामबगी मायोक्ता फोंगना सिंगनदुना लेपतुना लेरक्लबदी मसिना डेमोक्रेसी अमदी इलेक्टेड रिप्रेजेंटेटिव की वाहनथोक पुनमक मांगहनबनी हाइना लोफम थोई एमएलए अनीना लेबाक मियामगी सेंटिमेंट अमसुंग आईडीपी सिंगी सेंटिमेंट पु थवोइदबा मानबा मवोंगदा संगाई फेस्टिवल हौदोकपा सरुक यारुबा सिगी तंगाई फदबा मरमसिंग लेरगदी लेबाक मियामदा खंगहनबियु हाइरि नुमित मरीनी सूरब फावबदा मयाई लंबी थिंगबगी खोंजंग हंदोक्त्री लेंगाक यानब पुरक्त्री मयाई लंबी अपुनब लुपना हौकिबा तांग 22 गी अहिंग नोंयाइदगी मतम कक्तना कोकिबा बन मरम ओइरगा लंबी चटपसिंगदा अवाब सैथेंग कया पीरे अदुबु पामदब थोकदोक थोपगी पाउदी हौजे फावबगी फंगद्री ngasisu wanggoida leiba club amadi maira paibi sing thoraktuna lambi thingbagi khongjang kanna sathari mongsangai langtabal hiangthang samuro amadi wanggoina singba mafam singda ban sogot pasingna thoraktuna lambi thingbagi thabak sangsinki lambi asigi phibam phatabana maram moiraga toina accident thokpa misi mina yaurakpa lambi da gari masa phawba thoba yaraktabana maram moiraga lambi asi thingbada khongjang thingbagi khongjang changsilakpani ningsingba yai mai lambi apunbu lupka laingaka कयारक हन वरी सनरबसु लुप की माइकेदगी थमकी वाफम अदु ngasi फावबदा थबक तो ओंथोरक लेत्रिबना मयाई लंबी अपुन बुलुप न संक्शन किबा खोंजंगदा वांगोय अपुन बुलुप न सु सगतली हाइखि ममांगदगी अखोइना सेमगने हादना लेंगांग ना थाजबा मैम पीगबा मतुंगदा सुचेम सेमदना लेबिरकपदगी वांगोय अपुन बुलुप न मैरा पाइबी अमदी कनो लेरिबा सगतसरी क्लब लेरिबा मैरा पाइबी मैम पुमना मंगना सगतसरे अदुगा मखा ताबा अथुबा मतमदा लंबी जे सेंबिरंगनबगी दमकता सेंबिरक्त्रगदी अखोय मखा ताबा खोंजंग चंजंगी गनी सिदगी हेन खोंजंग क्याम संजंग गनी अखोय लेप लैरोय अखोय अमत्ता अखोय तुमिना लैथोय हौजी कईगुंबा मस सेंबिरक्ता तागदी सिदगी हेन खोंजंग चंजंगी गनी अखोय लंबी अमुक चटपा यादे लंबी मसेल अमुक चटपा यादे गाड़ी मसा अमुक चटपा यादे जाना ये मयाम पुइबा मयाम जे लंबी द लंगांग खुदोंग तिबा दुकी मतिक नंगे अदुना अथुबा मतमदा लेंगांग मियंग चंबिरो संग तागदी अखोय सिदगी हेन खोंजंग मक्का ताबा कया अमुक संजंगी गनी अखोय वांगोय अपुन बलुमना सु लोइने सगतपदा अखोय मतेंग पामुदा अखोय संग याजरी अदुना लेका लेंगांग अथुबा मतमदा मियंग चंबिरकनबा हाइजरी सही खुदिंगी पोइनुगी मंगानी पानब खुदिंगी पांगथोक्तुना लाकपा कियामगैद लेबा इबुदो खागेमबा मसा इबुंगो अमसुंग इबुंगो मोंग्यामबगी मफमदा सहीगी चाकनौ तंगबगी थोरम खागेमबा कमिटी कियामगैना सिंदुना पांगथोखरे थोरमदुदा लेबाकी अमाइबा अमाइबी कियामगैगी अहलमल अमसुंग युमथोंग खुदिंगी मियोइसिंग सरुक याखी थोरमदुगी मनुंग चन्ना खागेमबा मसा इबुंगो अमसुंग इबुदो मोंग्यामबगी मफमदा मियामना सहीगी एंसांग मना मसिंग हईलै चेंगना सिंबसिंग कत्तुना लेबाकी अमसुंग कियामगै खुलगी ओइना याइफा थौनिजखी साकनौ तंगबगी थोरमदुगा मरी लेनना लेबाकी अमाइबसिंगना साइरेन चरमाई हांगदोक्तुना चहीगी खुदम चांगदम येंगदुना मियामदा खंगहनखी इबुदौगी मफमदा साइरेन कटलबा मतुंगदा मियाम पुन्ना चाकनौ चिंदम बिनखी थोरमदुगा मरी लेनना खागेमबा कमिटी कियामगैगी प्रेसिडेंट संदाम गंधरासना थोरमसी चही कयागी ममांगदगी होना पांगथोक्तुना लाकपा यामना मरु ओइबा थोरम अमनी थोरमसिगी मनुंग चन्ना साइरेन कटपगी फल असिना
leibak asigi chahigi oigadaba phibam takadoribani kumsi sahigi oinadi siren chakmai phibam yenglaga leibak sida nungai yai phaba piri haina phongdoki mahna makhatana siren katuna chaknau tangbagi thoramsi pangthoklaba matungda khunja mifam pangthoktuna khulsigi chahigi tawgadaba thabak thoramsing khanaragani hawjik sagatliba khagemba masai bungo sanglen si mathang chahigi lai harauba nangnanaba loisinaba pandam thamli haiki hawjik masai bungogi laibungsi aikoi semkot sagatchari yam kanna lai harau nangnaba koi lamtagi nongma panbadagi lai harau-gani karigumba khunja mifamsina harau lepak aba matungda aikoi lai harau nangnaba day and night ayuk numidang khaidana aikoi kanna mai thalaga koi thabak sujari lai harau-bagi tanja lauram matungda lai harau-bu lorakanda aikoi mapai bungogi sanglen je siga chap manadaba yade pail bor pail ga torkana madu sagatnabagi tanja amasu leijai aduna lebaki oina leibiramba ibudau khagemba khagi lebak joi taugiba aduga mongyamba maidana hingsa babu hatkiba hariba khuba manisi kyang baida leiramaga su matik mayai leiba budau singni masigi aikoi kina lumna laujabaga loinana leibaki damak khanjara kana ngasi babu man sanaramba alamajing sanaramba budau ibendau singi sanaramba pathap singado koi kyang baida leiriba koi committee gi natraga leiriba punamak singsinda yamna lumna kina laujabaga loinana hariba akoi awonba sanglen sabagi amagi aikoi leptana hauju pau sangsinjari Tongan ba department ki mihut sing yauraga ngasi M2 kamusung MGO ki mifam pangthokre mifam duda hauzik phangleba DA amasung DR chada nifuni thoi ki mahuta lisingani kuntaruki January amadagi chada yankhai nipan da hengat hanba nipan suba pay commission mapung phana sana hanba lisingani tara taruki mamangda pension phangkraba singda pension revise to honba hauzik hangduna leiriba post lising yankhai rom si MPSC amasung Manipur State Staff Selection Commission ki khuthangda mentionaba thabak paikhatbagi wafam sing asi yawba memorandum lengakta pisin khiba karigumba thabak oina pangthoraktrabadi makhal kaya gi khongjang sing sangsin bai bo wafam sing yawri paugi marak sida break matang lominase honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba capidon cup syrup thakpiu capidon cup syrup Brakitungda makhatar ko pau pizari Marifutaruk Suba Battalion CRPF na Civic Action Program gi makhada None District ki Tupul Khulda ising hapnaba kona sobasing yenthoki Toramda Battalion ki Second in Command W Nandini SDPO Nungba SM Hussein amadi Khulgi Chairman Ningmai Kamai sarukya ki W Nandini na CRPF na Khunja Singha hena anakpa mari puraknaba amasung Khunja Singhi punsi mahing phagatnaba leptana honaduna lakli mathau taba miyam gi damakta watpa polam sing makhata na mating pangkhigani haiki Vakti Bharupa Damodara Swami Srila Sripada Dr. T.D. Singh gi Marifunipan Suba Mapokumonga Mari Lenana Life and its origin exploration from science and spirituality haiba hiramda nomagi oiba seminar mangasi Bishnupur district ki manung chana leba Dr. T.D. Singh Memorial Home Tobul da pangthokre Vakti Vedanta Institute Imphal Manipur na sinduna pangthokpa thoromda Scone Manipur Development Council ke Secretary R.K. Dushari Gopal na Laioi Kraba Dr. Damodara Swami na lauramba thodang amasung hauziki matamda science and spiritual gi matangda hingbada darkar oi pusingi maramda miyamda khanganduna hakchang amasung atmana pena thabak thorom pangthokpada mai pakpaga loinana nungaiba punsi amasu oihanba ngami loinana hiram singasida hogalakliba mirol da khanganduna punna wakhal taminabagi matangda thorom si pangthokpani haiki 1986 ta chetana mahaprabhu gi hoigi mangoi na magi chayim sangwa shobagi ko madaida adu bombe da tawbani adu 1990 na koi maharaj science ki mission mali science ni plus religion june ni
science and religion sanai science na kalam job religion na kalam job ani se polo polo la kan kan no ai ba dum pithi ba sangwa na ba gi idea da to mana to mo sar mo na kan ki tan kam ngam jo khara ko gi le je scale da ngam jo khai tan ada pang tho ga ma ba sing chang ba science na hak chang ge ba nu ai ba pi ga ni adu ga dharma gi no sna atma ge ba ko apem da pi ga ni ani se puncha la ka da ko nu ai ba kan se ko ga ni DM University की Sociology Department के Assistant Professor Dr. Karam Ibotombina हाई की बदा मालेम की फावरब लाइनिंग लाइशोल तोरिबा मसुंग साइंटिस्ट सिंगना साइंस अमसुंग स्पिरिचुअल की हिरम सिदा कन्ना थिगतपा होरकपगा लोइनेना मसिना पीरिबा कानबसिंगी मतांगदा लैखिद्रबा स्वामी दामोदरना लौरंबा थौदांग कावबा यारोय अमदी महाकना पामजरंबा खुदिंगमक अदुबु लेहौरिबा अखोइना पंथुंग यौना मसुंग मपुंग फाना चथबा याननबा होनजबनी हाइकी मरुना स्वामी दामोदर सिंह से मसी मणिपुर दगी पोखिबा ओइतारगसु पृथ्वी पुनमक सिनबा थुमना फावरबा साइंटिस्ट अमा अदगी अमा लोनना अखोगी लाइनिंग बगी लमदसु अफावबा सन्यासी मोना ममिंग चदले अदुना महकसी साइंटिस्ट एंड सेंट हने ममिंग चदले माना तरंबा साइंस एंड स्पिरिचुअलिटी की फील्ड्स देदी मागी तोंगानबा मफम अमा कल्लगा लेबा मियो मनेना इन हाइजनिंगी पुकनिंग वाखल की लाइना दगी ममल यामलबा मियोइबगी पुंसी कया मांगबा मसुंग मतम साना लाइना असदगी मतौ करमना कनबा ngamgadage haibagi matangda nomagi oiba awareness kam counseling program ama Royal Academy of Law inam gi seminar hall da pangthokre National Health Mission amasung Telemanas CDU MU ya all youth network amasung Royal Academy of Law inam ga punu khusamna duna college tu gi seminar hall da pangthokpa thoramduda retired senior psychiatrist Dr. Haubizam Angomsana pungning wakal gilena si fazana layeng labadi phabungami hakchang fana leiba haibisi leina tinna se endaba du khaktanati wakal pungning gilena asu amani hairaduna asiguma leina asina nare khanglabadi lotion biduna ngallingai da lanthengna hoduna miyam punba mafam singda puthokpi basu tangai fade haiki pasang mo phawa haragati magi hakchang leina tinna se endaba din natala magi wakal phunga disu phawata samna hare state of not only physical but also magi society na level natraga psychological hare punu ji phanda level ta maya matu ubiro mani lekai de kai lekai de mun mun dasu masa mau di phaba chuna di na da ba imu manu ga lebi na so ya da mis yaw moi du so wakal na gi makal la ne je de ba ba si kun har khangau ba tar ga di kun ngan na lai mi ga di magi na ba du phaga to ri maram di wakal phunu gi na ba si matan sa ga ka ya na second class na ro mo de lo dro lai maram di kar gi na ba da wakal phunu gi na ba gi maram chap cha ro ma gi single etiological factor lai ta ya multi factor ho International Naturopathy Organization Tagel Khongbal Maning Laikai Yoga Center Madi Directorate of Ayush and National Ayush Mission Anina Kusamnaduna Losing Weight Naturally Through Naturopathy Hyperthimda Nipan Suba Naturopathy Day Thoram Pangthokre Tagel Khongpan Leiba Ima Ibema Tarung Hanbi Community Hall the Pangthopa Thoram Duda International Naturopathy Organization ki Program Coordinator Ayekpam Badasastina मियोबना हिदाक लांगथक अमत याउदना योग मसाना सि चांग नाइना तौरगा मदि मसि योइब मना मसिंग उहै वाहै चारगा मियोबगी हक्चांगी अरुम्बा हंथांदुना लैना तिना कयादगी ngakthopa ngami haibagi wakalonda asigumba health camp asi pangthopani health camp asida miyoy chama yangkhai muki layeng pathap sathanaba pandam thambaga loinana lemna hidak langthak sing thu yen thoki tungda yoga and nature cure physician Dr. Rosita Nalusingduna yoga sanaroi singal loinana Imai Bema Tarung Hanbi Community Hall da yoga demonstration su utki. Ngasi Lions Club of Imphal East na sinduna one district one activity ki makhada nomagi oiba diabetic and hypertension detection camp ama Ideal Girls College akampata hangba relief camp to pangthokre. Imphal East ki chief medical officer ki meeting makhada pangthokpa free medical camp to da relief camp to leibai DP chamorom layeng ki amasung hidak langthak singshu lemna yen thoki. Medical camp to the Lions Club of Imphal East ki President Lion Lauriambam Megachandra, Global Service Team ki Co-Ordinator Lion Dr. P. Razmani Amadi, Lions Club of Imphal East ki member Singh Sarugya ki. Awzig Loishilak pada maru iba pau amuka hana pizari.
ngarang dolai thabida IDP sing yum sangbada police na tan thorakpada IDP mahiroi ma tamthina purakpagi mayokta mahiroi singna Raj Bhavan tamna khongjang sangshin khre Laitan Pokpi Maning Uyok Chingda Kuki Singna Lambi Assembly Basi Laingak na numir humni phawbagi manungda action lokhatuna Tingrabadi Khunja Singna Thinglagani haikre Sagolmang Community Health Center da tear gas kapsin kiba police personnel singi mathakta action lokhatlu haina miyamna khongjang junction khre amasung apunba Manipur ma sagatnaba Sardar Vallabhbhai Patel gumba miyoi ama puthokpa mathau tai haina MP Leisemba Sana Zawbana fongdokhre Masigalunana Hozifawagi Wenadi ISTV News Matang Asida Lushanzari Mireng Tabiriba Punamaku Amukahana Kurumzari